against Congress and distortion of history fact by RK Ranjan. Over. Yeah. Kalunungkanda mang nganguwa su duga praja miyam maragtagi su kari lakage kari haibage hairu matamda na koi tawo valley se Congress na pithom ne ti am toy na social media su handan na har bhawda adum haidana lebagi port ma lei tawo valley di 1934 da pithom bani Congress ti 1995 ta linkapani aduna sahi yankhei mu gap lei tawo valley pithoki basiga Congress na linkatpa 1995 siga 30 years of gap level na marum mujina Congress na tawo valley pithoki haibase sama lal wapham ni haibase mai thamjage aduga anisubada mahana yamna ataiba historical facts distort over anisubada amana man tari haige matamda tawo valley ki compensation se masi brahmana manipur pirambani tawo valley ki compensation se brahmana manipur pirambani Kasengama aikoina magi sia something the pattern yung kandadi tawo valley ki compensation si ai National Archives of India da sutatna chesa lobjolure adugi copy yori tawo valley ki compensation si koi kana British na Manipur da si compensation ibani aduga Brahmana Manipur ibana te habisi nasagi agreement na samuk da su adum panduna lerba wapham amani habisi ma ai thamjage Congress na amasung atokpa Congress na taba Congress matam ni parliament sarkar sing taw matam dani Manipur state ilam mangi ji lawe akui state ilam mangi leko boundary fencing toginu no aidana mapung moina Congress na su ado civil society organization na su prajamiyam na su law ko na mundana na si bokta boundary fencing ti ningthin mai to ngamdana lera kane lawram jagadi na loishan musu yaw ne haiba Hujiki hairu mutamchida adum lauduna lemtana laudun lai tubu paliba sarkar sige khenabadi karino hai mutamda paliba sarkar sidi sigi state government center da ya da do that is another question sigi state government na koi legiba boundary gi issue sing chen loina na khira akoi na thai da thomnaga paliba BJP na lip to sarkar na di chummi hairu gi matagum prajana ningi ba khaliba sigi against nampu da khadali Hujikchu nampuda khadali hair khadi hair matam ni report lowi ya khabar clipping media press ki clippings na ai loi thamjai ba to bose Manipuri praja miyam se koi pangdabani Manipuri praja miyam si koi tapi ba tambi ba ngamba saru cham he na tapi ba tambi ba ngamba mayam ama leibani leithok leisin to buna leidui so budi hojikchu matam leiri aduna Manipuri boundary gi sayen na basi lotion view sayen na lotion view khawdi Haiba fencing sing asi lepiu loinana Congress na boundary fencing khawada yet pelete ekoi ni yaning da bari tari no hai matamda yetna riba jaga da na puda khadal pa se yana ba loishan la khabiu haibani haiwa pamji thamjare tension da thank you no